Hello, ichino mayam. Ahanba maktada nukumana mayam puna mapui kono na kurumzeri. Mayam ngasi do khangaba aine akhoi tada prank ama tawdoine buko. Ahanba oidoine aine mangonda prank tawdoise. Ahanba rate. Aina khoi tada ngasi je prank tawdoine buko. Ado prank se kamai tawdoine haibada aise haidi aise ngarang nunghangdagi wakhan sen ngai tana leirine ba khangaba. Ado wakase nungai tana haidi ai mut o koina ngrang dagi hangdagi lesionary ne ba khangaba mana dum jaha ta hawa hanga kholasu aina khumdagum tawna ina wakase nungai ta sana leiri ne ba ko ado ma hangne ba ngrang dagi ngonda kaidorage na ko ado aina haidi keshum haidre ba ma ngonda khangaba asia haidi idum wakhan nungai tana leiye ba ko do ma so ina ma dum hangba duga khumaktra ba ina ma saungning ne ba ko ngonda haidi maram do haidi aina ne ado ngasi se khoida se ai se ngara da wakha nungai tana leibanina ma huji school da gang thinba chakri ba ko ado kana tawdoine ma da halak torabane ma da halak ma tan jau sale ba ko ado ina dum wakhan na khalle ba ina ngara da gi video se ina video mai seng ha ina ngara da gi wakha duman tawraga leiri ne ba ado ma huji la ko ma tan jau sale la ni ado ai se ai gi mobile se kuna ma da gi ai kap toina bako kuna amda mama uide bagi monga thamdoini ado ma school le halak bagadi aise kai lege ba thirakani ba aise kadai da leige haina ma ngona soidana thirakani bako ado ma jaham hamla chaluraga su halakpada ai hana ai kadai da leige hana ai lebamna hana ma thirakani ba adna soidana ma ina kala changa kani ado khana ba chenga se haurage bako mayam khana ge ma khana ge ma ngona kan ngangat ke ba ngasi se jeng se mayam ai chinna la kwa dum hajen doi ne bako ado ma kam haito ke jing se ba to ai last ina khalina ipam chakhrage khokhrage haige na ado magi reaction do jing sa ba ko ma se ngonda haidi hem khona tawbra natraga na ma saugatana engonda thina ka ngang ba khotpa tawbra jing se ba ko ade gadi mayam kana tawra se ai mobile se asi kuna sigi rek kuna asiga thamdoine ba ai sida regam leba ko ado kuna asiga thamdoine ba ado mala ko matam jaure ado dum singai minara se ba ko mayam ado mayam ai gi video se hobadagi loiba phawba yengbiu ba ko skip tawbigano mayam khoidagi reaction do jeng ja ba hadi ma kama to no khangne ma ngon phu doira su khang bote last ko phu da bazai ka gina ne ma ngon ma phu mo thadri ba ko ngasi phawda ado jeng si doi su hawra se mya ai camera se ason tham gra ya ba ko camera se sonda khin sai ma he lo camera se sonda khillaga thamma ge do jeng ja ba ko ma la ga ma ngai minara se mayam ai asigi rek se ngi sai gum basiga ai kana tawdoine ba mobile se lo siga lo la thamdoine ba ko do na phina kupsalaga mai camera si khatang ai litho kana tawraga thamdoine ba ko sai karaksi goina thammage mayam adu ma si khangoi ba ko ma si ga thammaga di ma khangoi ba adu duna aina hiptori sina aina leidu sina sai siga leige bi ko sai siga dum phamna ko na thabulosana na i leige ba ko adu da gidi sai siga na camera se khillage ba ado jeng asi mayam ma lapa matam jaurel soidan la ani mayam huji camera se sigal thamme ba ko ai se siga dum thabolosan ba sajanaraga idum leige ba ko chinjaga pomdhoga khara sak se kanam tawge ba ado ma huji lakia ba ko geta ki sange ba huji ma geta ki sange huji ado mayam haura se ba ko haura se siga thabasun raga lai Abro. Abre. गाड़ी तो पंचर हुए थे ना थमा में गाड़ी का चलो बा चला मैंने किधर गए थे ना किधर गए ngara dene na bai hauri do am lai je wa ngi khumbo khum da bo sao bo na thon da de hai ri je ku su hai ye sao bo tan sa le da mai to ra wa ai la ga ra na nung sin na ga to le de bai cái đâu ra cái bà yên bây giờ ní thì đâu ấy vậy đi
चलो वांग फजना हंग ए फजना ꯀꯩꯅꯣ ꯀꯩꯗꯧꯔꯦꯅ ꯀꯩꯗꯧꯔꯒꯦꯕ ꯅꯪ ꯉꯔꯥꯡꯗꯩꯗꯤ ꯅꯪꯅ ꯄꯩ ꯍꯥꯎꯔꯤ ꯇꯧꯔꯛꯏ ꯀꯩꯁꯨꯝ ꯇꯧꯗꯦ ꯑꯩ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯩꯅꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯕꯨ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯅꯕ꯭ꯔꯥ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯩꯅꯦ ꯀꯩꯗꯧꯔꯒꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯉꯥꯡꯗ꯭ꯔꯤꯅꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯅꯤ ꯀꯩꯗꯧꯔꯒꯦꯗ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨꯗꯤ ꯍꯥꯏꯇꯥꯏꯗꯅ ꯁꯤ ꯇꯧꯔꯦ ꯅꯪ ꯄꯩꯁꯥꯒꯤ ꯆꯤꯟꯇꯥ ꯂꯩꯕ꯭ꯔꯥ ꯍꯥꯏꯕ ꯄꯩꯁꯥꯒꯤ ꯆꯤꯟꯇꯥ ꯑꯃ ꯇꯧꯕ꯭ꯔꯥ ꯍꯥꯏꯕ ꯅꯪ ꯑꯩꯈꯣꯏꯅ ꯑꯩꯅ ꯇꯥꯜꯂꯤꯁꯤꯕꯨ ꯑꯩ ꯏꯇꯣꯝꯇꯒꯤꯔꯣ ꯇꯥꯜꯂꯤꯁꯦ ꯄꯩꯁꯥꯒꯤ ꯆꯤꯟꯇꯥ ꯇꯧꯔꯤꯕ ꯑꯩ ꯅꯍꯥꯟꯗꯒꯤ ꯐꯤ ꯑꯃꯇꯪ ꯂꯩꯒꯦ ꯍꯥꯏꯅ ꯍꯥꯏ ꯅꯪ ꯊꯧꯁꯨ ꯑꯝꯇ ꯁꯥꯕꯤꯗꯦ ꯑꯉꯥꯡꯒꯤ ꯁꯣꯝꯗ ꯃꯔꯣꯟ ꯑꯃ ꯂꯧꯗꯦ ꯃꯔꯨꯞ ꯇꯨꯔꯨꯞ ꯊꯥꯡꯒꯠꯂꯤꯕ ꯃꯌꯥꯝ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯂꯣꯏꯔ ꯇꯧꯔꯤ ꯐꯤꯗꯨꯗꯤ ꯆꯥꯝ 9 ꯂꯩꯕ ꯌꯥꯏꯗꯅ ꯀꯩꯅꯣ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯕ ꯌꯥꯏꯗꯅ ꯐꯤꯗꯣ ꯑꯩ ꯑꯄꯥꯝꯕ ꯂꯩꯔꯦ ꯍꯧꯖꯤꯛ ꯑꯩ ꯑꯄꯥꯝꯕꯗꯣ ꯍꯌꯦꯡ ꯑꯩꯅ ꯆꯠꯀꯥꯟꯗ ꯂꯩꯔꯝꯒꯗ꯭ꯔꯣ ꯑꯄꯥꯝꯕꯗꯣ ꯂꯩꯍꯧꯔꯦ ꯑꯩ ꯂꯧꯔꯨꯒꯦ ꯄꯩꯁా ꯈꯔ ꯄꯤꯌꯣꯅ ꯍꯥꯏ ꯁꯨꯡꯄꯤ ꯄꯤꯗꯦ ꯋꯥꯁꯨ ꯉꯥꯡꯗꯦ ꯉꯝꯅꯤ ꯉꯝꯃꯣꯏꯁꯨ ꯍꯥꯏꯗꯦ ꯁꯦꯟꯗꯣ ꯂꯩꯇꯕꯩꯅꯦ ꯁꯦꯟꯗꯣ ꯀꯩꯅꯣ ꯇꯧꯔ ꯈꯨꯗꯣꯡ ꯆꯥꯗꯅ ꯇꯧꯔꯤꯅꯦ ꯁꯤ ꯊꯥꯡꯒꯠꯂꯤꯕ ꯃꯌꯥꯝ ꯏꯔꯥꯒꯤ ꯃꯔꯨꯞ ꯊꯥꯡꯒꯠꯈꯤꯕꯒꯤ ꯑꯃ ꯊꯥꯡꯒꯗꯕ ꯃꯌꯥꯝ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯑꯁ ꯑꯩ ꯈꯪꯗꯦꯗ ꯑꯩ ꯀꯣꯛ ꯁꯥꯏꯗ ꯋꯥꯒ ꯑꯩꯉꯣꯟꯗ ꯑꯗꯨꯒ ꯇꯧꯔꯛꯀꯅꯨ ꯈꯣꯏꯗꯧꯒ ꯂꯪꯈꯠꯂꯦ ꯅꯪ ꯀꯔꯤ ꯅꯤꯡꯕ ꯊꯨꯡꯍꯟꯈ꯭ꯔꯒꯦ ꯑꯩꯉꯣꯟꯗ ꯑꯩꯅ ꯁꯤꯃ ꯂꯩꯕꯤꯌꯨ ꯍꯥꯏꯅ ꯑꯩ ꯁꯨ ꯀꯨꯏꯕꯩꯁꯦ ꯑꯩ ꯍꯥꯏꯕ꯭ꯔꯣ ꯅꯉꯣꯟꯗ ꯍꯟꯗꯛꯀꯤꯁꯤꯗ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯁꯨ ꯀꯨꯏꯕ ꯑꯩꯅ ꯂꯩꯔꯛꯄꯗ ꯅꯉꯣꯟꯗ ꯁꯤꯃ ꯂꯩꯕꯤꯗ ꯌꯥꯗꯦ ꯁꯤꯃ ꯁꯥꯕꯤꯗꯕ ꯌꯥꯗꯦ ꯅꯉꯣꯟꯗ ꯑꯩꯅ ꯅꯣꯡꯃꯇ ꯍꯥꯏꯈꯤꯕ ꯂꯩꯕ꯭ꯔꯥ ꯍꯟꯗꯛꯀꯤꯁꯤꯗꯤ ꯑꯩꯅ ꯏꯆꯦ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯑꯗꯨ ꯋꯥꯔꯤ ꯑꯩ ꯅꯠꯇꯦ ꯏꯁꯥꯒꯤ ꯀꯩꯅꯣꯗ ꯐꯤꯔꯣꯟ ꯃꯑꯣꯡ ꯆꯥꯕ ꯑꯝꯇ ꯂꯩꯕ꯭ꯔꯥꯅꯦ ꯅꯣꯏꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯇꯧꯔꯤ ꯃꯌꯥꯝꯗꯣ ꯏꯆꯦ ꯃꯆꯥꯅꯨꯄꯤꯗꯣ ꯂꯨꯍꯣꯡꯗꯣꯔꯦ ꯋꯥꯠꯂꯤ ꯃꯤ ꯃꯥꯔꯁꯇ ꯍꯣꯡꯗꯣꯏꯅꯤꯗꯅ ꯍꯧꯖꯤꯛ ꯃꯥꯔꯁꯇ ꯂꯨꯍꯣꯡ ꯇꯥꯔꯒꯁꯨ ꯑꯩ ꯂꯩꯒꯗꯕ ꯃꯌꯥꯝ ꯇꯥꯃꯤ ꯃꯥꯔꯁꯇꯨꯒ ꯅꯪ ꯂꯣꯏꯅ ꯐꯦꯕꯋꯥꯔꯤ ꯖꯅꯋꯥꯔꯤꯗ ꯅꯪ ꯂꯣꯏ ꯂꯩꯕꯤꯕ ꯉꯝꯒꯗ꯭ꯔꯣ ꯈꯔ ꯍꯧꯖꯤꯛꯇꯒꯤ ꯂꯩꯁꯟꯗ꯭ꯔꯗꯤ ꯂꯩꯒꯦꯅꯦ ꯀꯤꯠꯅꯤ ꯌꯣꯜꯂꯒ ꯀꯩꯅꯣ ꯂꯩꯒꯦꯅꯦ ꯅꯪꯒꯤ ꯍꯥꯏꯔꯨꯔꯒ ꯀꯤꯠꯅꯤ ꯌꯣꯟꯕ ꯅꯪ ꯀꯤꯠꯅꯤ ꯀꯌꯥꯝ ꯌꯣꯟꯈ꯭ꯔꯒꯦ ꯏꯟꯕꯖꯥꯠꯅꯦꯕ ꯅꯨꯄꯤꯒꯤ ꯀꯔꯕꯥꯔꯁꯦꯕꯣ ꯐꯤꯅꯦ ꯇꯥꯡꯅ ꯂꯩꯅꯤ ꯑꯗꯩꯗꯤ ꯃꯊꯪ ꯆꯞꯇꯥꯗ ꯆꯠꯅꯗꯦꯅ ꯁꯦꯠꯂꯒꯦ ꯇꯧꯈꯠꯂꯛꯑꯅꯤ ꯑꯩ ꯆꯠꯅꯗꯕ ꯊꯥꯏꯅꯒꯤꯗꯣ ꯁꯦꯠꯂꯒ ꯆꯠꯂꯒꯦ ꯆꯠꯅꯕꯤꯗꯣ ꯂꯩꯔꯅꯤ ꯂꯤꯁꯤꯡ 14 ꯄꯤ ꯂꯩꯅꯤ ꯑꯗꯩꯗꯤ ꯃꯊꯪ ꯊꯥꯗ ꯑꯃꯨꯛ ꯆꯠꯅꯗ꯭ꯔꯦꯅ ꯍꯥꯏꯔꯒꯅꯤ ꯑꯗꯨꯏꯗꯤ ꯐꯔꯦꯅꯦ ꯃꯌꯥꯝ ꯑꯩꯈꯣꯏꯗꯤ ꯄꯨꯟꯅ ꯍꯥꯄꯦꯟ ꯁꯦꯠꯂꯒ ꯅꯣꯏꯗꯤ ꯌꯥꯏ ꯅꯣꯏꯗꯤ ꯅꯨꯄꯥꯅꯤꯅ ꯍꯥꯄꯦꯟ ꯁꯦꯠꯂꯒ ꯑꯟꯗꯔꯄꯦꯟ ꯁꯦꯠꯂꯒ ꯆꯠꯂꯒꯦ ꯍꯥꯏꯁꯨ ꯌꯥꯏ ꯑꯩꯈꯣꯏꯗꯤ ꯌꯥꯕ꯭ꯔꯥ ꯑꯩꯈꯣꯏꯗꯤ ꯌꯥꯕ꯭ꯔꯥ ꯍꯥꯏꯕ ꯆꯠꯅꯕꯤꯅꯦ ꯏꯀꯥꯏꯖꯩ ꯆꯠꯅꯕꯤꯅꯦ ꯍꯥꯏꯕ ꯑꯩꯁꯨ ꯍꯌꯦꯡ ꯏꯃꯥꯟꯅꯕꯤ ꯑꯗꯒꯤ ꯃꯤ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ ꯆꯠꯅꯗꯕ ꯐꯤꯗꯣ ꯑꯩ ꯁꯦꯠꯂꯒ ꯆꯠꯀꯗ꯭ꯔꯥ ꯍꯥꯏꯁꯦ ꯈꯪꯗꯦꯗ ꯅꯣꯏ ꯅꯨꯄꯤ ꯀꯩꯅꯣꯁꯤꯅ ꯑꯃ ꯀꯦꯅꯕ ꯄꯣꯠ ꯆꯩ ꯑꯗꯩ ꯑꯗꯨꯏ ꯐꯤꯔꯣꯟ ꯆꯥꯔꯣꯟ ꯑꯗꯨ ꯅꯪ ꯈꯪꯗ꯭ꯔꯣ ꯅꯪ ꯑꯩ ꯂꯧꯗ꯭ꯔꯤꯉꯩꯗ ꯅꯪ ꯈꯪꯗ꯭ꯔꯣꯗꯣ ꯑꯗꯨ ꯈꯪꯗ꯭ꯔꯥꯕ ꯅꯪ ꯑꯩ ꯂꯧꯗ꯭ꯔꯤꯉꯩꯗ ꯅꯨꯄꯤꯒꯤ ꯀꯔꯤ ꯃꯊꯧ ꯇꯥꯏꯗꯅ ꯅꯁꯥꯅ ꯈꯪꯗ꯭ꯔꯥꯕ ꯅꯨꯄꯤꯗ ꯑꯩꯅ ꯍꯥꯟꯅ ꯊꯤꯕ꯭ꯔꯣ ꯊꯤꯔꯁꯨ ꯑꯗꯨ ꯊꯤꯔꯒ ꯀꯃꯥꯏꯅ ꯅꯨꯄꯤꯗ ꯊꯤꯔꯝꯃꯗꯤ ꯈꯪꯒꯗꯕꯅꯤꯅ ꯅꯨꯄꯤ ꯊꯤꯔꯒ ꯀꯃꯥꯏꯅ ꯄꯩꯁꯥ ꯃꯊꯧ ꯇꯥꯏ ꯀꯔꯤ ꯃꯊꯧ ꯇꯥꯅꯤ ꯑꯗꯨꯅ ꯅꯪ ꯈꯪꯉꯒ ꯅꯨꯄꯤ ꯊꯤꯒꯗꯅꯤ ꯄꯦꯟꯕꯖꯥꯠꯅꯦ ꯅꯣꯏꯁꯦ ꯑꯁꯦꯡꯕ ꯌꯨꯝꯒꯤ ꯇꯦꯟꯁꯟꯅ ꯃꯔꯣꯟ ꯑꯃ ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯃꯔꯣꯟ ꯑꯃ ꯇꯦꯟꯁꯟ ꯃꯌꯥꯝ ꯑꯃ ꯑꯗꯒꯤ ꯁꯨꯛ ꯌꯥꯝꯅ ꯑꯩꯁꯨ ꯍꯣꯠꯅꯔꯤꯅꯤ ꯐꯤ ꯇꯨꯕ ꯈꯣꯠꯄ ꯇꯧꯗꯅ ꯑꯩꯁꯨ ꯄꯩꯁꯥ ꯇꯥꯟꯖꯔꯤꯅꯤ ꯑꯩꯁꯨ ꯑꯁꯤ ꯏꯔꯅꯥꯏ ꯁꯤꯀꯤꯝꯁꯨ ꯂꯩꯇꯦ ꯑꯩ ꯀꯔꯤꯒꯨꯝꯕ ꯂꯩꯖꯕꯁꯨ ꯉꯝꯖꯗꯦ ꯑꯩꯅ ꯇꯥꯟꯖꯕ ꯄꯩꯁꯥꯁꯤꯅꯁꯨ ꯑꯩ ꯀꯩꯁꯨꯝ ꯂꯩꯖꯕꯁꯨ ꯉꯝꯗꯦ ꯅꯪꯉꯣꯟꯗ ꯑꯩꯅ ꯁꯨꯛ ꯀꯨꯏꯕ ꯅꯪꯉꯣꯟꯗ ꯐꯤ ꯂꯩꯌꯨ ꯈꯣꯠꯂꯨ ꯍꯥꯏꯅ ꯅꯪꯉꯣꯟꯗ ꯑꯩꯅ ꯅꯣꯡꯃꯇ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯍꯟꯗꯛꯇꯪꯗꯤ ꯑꯩꯅ ꯏꯆꯦ ꯃꯆꯥꯅꯨꯄꯤꯗꯣ ꯂꯨꯍꯣꯡꯗꯣꯔꯦ ꯑꯗꯣ ꯐꯤꯗꯣ ꯑꯝꯇꯪ ꯑꯩ ꯂꯧꯕꯤꯌꯨ ꯍꯥꯏꯅ ꯅꯪꯉꯣꯟꯗ ꯑꯩ ꯍꯥꯏꯕꯅꯤ ꯑꯗꯣ ꯅꯪ ꯆꯠꯂꯣꯏ ꯂꯨꯍꯣꯡꯕꯒ ꯑꯝꯇ ꯆꯠꯂꯣꯏ ꯇꯟꯁꯜꯂꯛꯑꯦ ꯍꯥꯏꯁꯤꯅꯤ ꯅꯪ ꯆꯩꯔꯝ ꯂꯥꯛꯑꯦꯗ ꯅꯪ ꯋꯥꯗꯨꯗꯤ ꯇꯟꯁꯜꯂꯛꯑꯦ ꯍꯥꯏꯁꯤꯅꯤ ꯑꯝꯇ ꯆꯠꯂꯣꯏ ꯂꯨꯍꯣꯡꯕꯒ ꯁꯤꯐꯥꯎꯗ ꯈꯨꯠ ꯊꯥꯗꯕꯅꯦꯕ ꯑꯁꯦꯡꯕ ꯆꯩꯔꯝ ꯂꯥꯛꯑꯦ ꯊꯥꯒꯦ ꯍꯥꯏꯔ ꯀꯩ ꯍꯥꯏꯔꯤꯅꯣ ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯥꯔꯒꯦ ꯍꯥꯏꯔꯣ ꯐꯨꯐꯝꯁꯨ ꯂꯩꯇꯦ ꯅꯁꯥꯅ ꯍꯦꯟꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯐꯨꯔꯒ ꯑꯩ ꯇꯨꯃꯤꯟ ꯂꯩꯅꯤꯅꯦ ꯆꯠꯂꯣ ꯊꯕꯛ ꯁꯨꯔꯨꯔꯣ ꯆꯣ ꯊꯥꯔꯦꯅꯦ ꯆꯒꯠ ꯉꯥꯏꯍꯥꯛ ꯂꯩꯒ ꯈꯦꯁ ꯉꯥꯏꯍꯥꯛ ꯂꯩ ꯈꯦꯁ ꯉꯥꯏꯍꯥꯛ ꯂꯩ ꯂꯩꯃꯤꯟꯅꯕ ꯄꯩꯁꯥ ꯀꯣꯝꯃꯤꯉꯩꯗ ꯂꯧ ꯍꯥꯏꯗꯕ ꯃꯇꯝꯗꯨꯒꯅ ꯂꯧꯔꯣꯏ ꯄꯩꯁꯥ ꯄꯥꯝꯃꯨꯏ ꯈꯣꯠꯂꯤ ꯇꯧ ꯂꯩꯅꯤ ꯂꯧ ꯍꯥꯏꯕ ꯃꯇꯝꯗꯨꯅ ꯂꯧꯔꯣꯏ ꯅꯍꯥꯟꯁꯨ ꯁꯤꯜꯆꯔ ꯆꯠꯂꯤꯗꯣ ꯀꯩꯅꯣꯗꯣ ꯄꯣꯠ ꯆꯩ ꯅꯥꯄꯤ ꯅꯔꯣꯟꯗꯣ ꯀꯩꯅꯣꯗꯣ ꯂꯧꯔꯛꯑꯣ ꯍꯥꯏꯅꯤ ꯂꯧꯔꯛꯇꯦ ꯑꯗꯩꯗꯤ ꯀꯩꯒꯨꯝꯕ ꯑꯃ ꯆꯠꯂꯝꯗꯥꯏ ꯌꯧꯔꯒꯅ ꯃꯑꯣꯡ ꯆꯥꯕ ꯍꯩꯇꯦ
ꯅꯪꯒꯤ ꯄꯩꯁꯥꯗꯨꯗꯤ ꯁꯣꯟꯗ ꯃꯊꯧ ꯃꯌꯥꯝ ꯇꯥꯔꯕꯅꯤꯅ ꯅꯪꯅ ꯄꯩꯁꯥ ꯄꯤꯅꯒꯗꯧꯗꯣꯏꯅꯣ ꯑꯩꯉꯣꯟꯗ ꯃꯊꯧꯗꯨꯗꯤ ꯑꯩꯅ ꯍꯜꯂꯒ ꯄꯩꯁꯥꯒꯤ ꯃꯊꯧꯒꯤ ꯃꯊꯧ ꯉꯥꯛꯇ ꯂꯣꯇ꯭ꯔꯤ ꯃꯌꯥꯝ ꯑꯃ ꯃꯌꯥꯝꯒꯤ ꯃꯊꯧ ꯋꯥ ꯊꯣꯛꯑꯗꯤ ꯁꯦꯟ ꯊꯣꯛꯄꯅꯤ ꯋꯥ ꯊꯣꯛꯑꯗꯤ ꯁꯦꯟ ꯊꯣꯛꯄꯅꯤ ꯅꯪꯅ ꯑꯗꯨ ꯍꯥꯏꯔ ꯌꯥꯕ ꯍꯧꯖꯤꯛ ꯀꯩꯅꯣ ꯑꯩ ꯀꯩꯅꯣ ꯃꯤꯠ ꯅꯥꯒꯦ ꯅꯣꯡꯈꯠꯇꯅ ꯍꯧꯖꯤꯛ ꯕꯣꯠꯂꯣ ꯇꯥꯎ ꯀꯣꯡꯉꯣꯟꯒꯤ ꯕꯤꯗꯤ ꯀꯥꯡꯉꯨ ꯃꯦꯗꯤꯀꯦꯜꯗ ꯄꯨꯈꯠꯂꯣ 50,000 ꯀꯥꯏꯗꯩ ꯇꯧꯅꯔꯛꯇꯣꯏꯅꯤ ꯃꯥꯏ ꯊꯣꯛꯄ ꯇꯧꯅꯔꯛꯇꯣꯏꯅꯤꯗꯣ ꯋꯥ ꯊꯣꯛꯑꯗꯤ ꯁꯦꯟ ꯊꯣꯛꯄꯅꯤ ꯅꯃꯤꯠ ꯅꯅꯥꯎ ꯁꯜꯂ ꯂꯩꯌꯨ ꯇꯧꯅꯩꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯒꯗꯕ ꯂꯩꯇꯕ ꯑꯩꯈꯣꯏꯗꯤꯅꯦ ꯅꯤꯡꯉꯛꯄꯗ ꯗꯛꯂꯣ ꯇꯧꯕ ꯈꯟꯊꯅ ꯂꯩꯔꯗꯤ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯅꯣ ꯐꯔꯦ ꯍꯧꯖꯤꯛ ꯄꯩꯁꯥꯗꯣ ꯄꯤꯔꯣ ꯑꯩ ꯐꯤꯗꯣ ꯂꯩꯔꯨꯔꯒꯦ ꯄꯤꯔꯣ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯈꯜꯂꯦ ꯍꯧꯖꯤꯛ ꯂꯩꯔꯒꯦ ꯐꯔꯦ ꯑꯩ ꯍꯧꯖꯤꯛ ꯁꯅꯥꯃꯍꯤ ꯑꯁꯥꯃꯟ ꯐꯪꯉꯛꯄꯗꯨꯅ ꯀꯩꯅꯣ ꯇꯧ ꯅꯪ ꯀꯔꯤ ꯄꯩꯁꯥꯗꯣ ꯂꯩꯗꯕꯅꯤ ꯄꯤꯔꯛꯑꯣ ꯑꯩꯉꯣꯟꯗ ꯅꯪ ꯂꯩꯕꯤꯕ ꯉꯝꯒꯅꯤ ꯍꯥꯏꯔꯒ ꯅꯪ ꯄꯩꯁꯥ ꯄꯤꯔꯣ ꯑꯩꯉꯣꯟꯗ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩ ꯏꯃꯥ ꯍꯣꯏꯗ ꯀꯩꯅꯣ ꯍꯥꯏꯈꯤꯒꯦ ꯁꯤ ꯇꯧꯔ ꯅꯃꯥꯗꯣ ꯈꯣꯅꯤꯔꯣ ꯈꯣꯅꯤ ꯑꯣꯏꯒꯦꯔꯥ ꯑꯣꯏꯔꯣꯏꯒꯦꯔꯥ ꯑꯩ ꯏꯃꯥꯗ ꯑꯩ ꯍꯥꯏꯒꯅꯤ ꯅꯪꯅ ꯉꯝꯃꯣꯏ ꯍꯥꯏꯔꯒ ꯀꯩꯅꯣ ꯈꯪꯗꯦ ꯁꯥꯟꯇꯤꯗ ꯍꯤꯡꯅꯕ ꯌꯥꯝ ꯍꯣꯠꯅꯅꯦ ꯃꯣꯏꯅꯅꯦ ꯑꯗꯨꯝ ꯏꯁꯧꯁꯦ ꯇꯧꯔꯛꯀꯅꯦꯕ ꯀꯩꯁꯨ ꯂꯩꯇ꯭ꯔꯕ ꯀꯩꯅꯣꯒꯤꯗꯃꯛꯇ ꯀꯣꯛꯀ ꯁꯥꯒꯠꯂꯛꯑꯦ ꯇꯜꯂꯦ ꯍꯤꯡꯅꯤꯡꯉꯛꯇ꯭ꯔꯦ ꯍꯔꯥꯎ ꯇꯌꯥꯝꯅ ꯇꯧꯃꯤꯟꯅꯕ ꯀꯩꯅꯣ ꯇꯧꯕꯗ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯒ ꯇꯧꯃꯤꯟꯅꯔꯤ 또 ꯄꯩꯁꯥꯗ ꯄꯤꯌꯨ ꯍꯥꯏꯕ ꯄꯩꯁꯥꯗ ꯄꯤꯌꯨ ꯍꯥꯏꯕ ꯄꯩꯁꯥꯅꯤ ꯍꯥꯏꯕ ꯑꯩꯅ ꯍꯥꯏꯖꯩ ꯍꯣꯏ ꯑꯩ ꯔꯤꯖꯥꯕ ꯕꯦꯡꯛꯂꯣ ꯑꯩ ꯍꯧꯖꯤꯛ ꯑꯩ ATM ꯂꯣ ꯀꯥꯔꯠꯇꯣ ꯅꯝꯁꯜꯂꯣꯅꯦ ꯌꯥꯁꯤꯗ ꯖꯣꯔ ꯍꯥꯏꯊꯔꯛꯑꯒꯦꯅꯦ ꯑꯩ ATM ꯅꯨꯃꯤꯠ 10ꯅꯤꯔꯣꯝ ꯁꯨꯖꯜꯂꯕꯅꯦꯕ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯁꯦ ꯇꯜꯂꯦ ꯃꯤꯠꯀ ꯌꯥꯎꯗꯦꯕꯣ ꯗꯧ ꯂꯪꯈꯠꯂꯛꯑꯦ ꯑꯩꯁꯤꯅꯦꯕ ꯊꯕꯛ ꯑꯝꯇ ꯂꯣꯏꯁꯟꯕ ꯉꯝꯗꯦ ꯀꯩꯗꯤ ঝামেলা ꯃꯌꯥꯝ ꯑꯗꯨꯒꯩꯗꯨ ꯍꯥꯏꯅ ꯊꯕꯛꯁꯦ ꯅꯍꯥꯟ ꯂꯣꯏꯔꯦ ꯊꯕꯛꯅꯤ ঝামেলা ꯅꯉꯣꯟꯗ ꯑꯩꯅ ঝামেলা ꯇꯧꯍꯟꯕ ꯀꯩ ꯇꯧꯍꯟꯒꯦ ꯅꯉꯣꯟꯗ ꯀꯩ ঝামেলা ꯇꯧꯍꯟꯒꯦ ꯅꯉꯣꯟꯗ ꯑꯩꯁꯨ ꯑꯩ ꯑꯉꯝꯕ ꯁꯨꯔꯤ ꯆꯠꯂꯤ ꯇꯧꯔꯤꯗꯅ ꯑꯩ ꯆꯥꯛ ꯊꯣꯡꯉꯨꯔꯣꯆꯣ ꯆꯥꯛ ꯂꯥꯝꯃꯦ ꯊꯣꯡꯉꯣꯏ ꯆꯥꯛ ꯑꯝꯇ ꯀꯔꯤꯊꯣꯡꯉ ꯆꯥꯖꯧ ꯅꯪ ꯆꯥꯅꯤꯡꯕ ꯊꯣꯡꯉ ꯆꯥꯖꯧ ꯆꯥꯛ ꯑꯝꯇ ꯊꯣꯡꯕ ꯉꯝꯃꯣꯏ ꯑꯩꯈꯣꯏꯕꯨꯗꯤ ꯁꯥꯎꯔꯦ ꯆꯥꯔꯒ ꯏꯆꯥ ꯑꯅꯤꯅ ꯁ꯭ꯀꯨꯜꯗꯩ ꯂꯥꯛꯑꯒ ꯑꯗꯩꯗꯤ ꯐꯖꯔꯅꯤ ꯅꯪꯅ ꯆꯥꯔ ꯅꯪ ꯄꯤꯖꯅꯤꯡ ꯄꯤꯖꯧ ꯑꯩ ꯆꯠꯈ꯭ꯔꯅꯤ ꯑꯩ ꯌꯨꯝ ꯄꯥꯝ ꯆꯠꯈ꯭ꯔꯗꯕꯅꯤ ꯏꯁ ꯑꯗꯨ ꯇꯧꯔ ꯃꯄꯥꯟ ꯆꯠꯂꯦ ꯇꯧꯔ ꯃꯄꯥꯟ ꯆꯠꯄ ꯆꯠꯂꯦꯅꯦ ꯅꯪ ꯅꯄꯥꯝꯁꯦ ꯆꯠꯈꯤꯗ꯭ꯔꯣꯕꯅꯤ ꯄꯥꯝ ꯊꯤꯟꯕꯤꯒꯦ ꯂꯥꯛꯑꯣ ꯅꯪ ꯊꯤꯟꯗꯁꯨ ꯌꯥꯔꯅꯤ ꯑꯩ ꯆꯠꯄ ꯉꯝꯃꯤ ꯁꯣꯝꯗ ꯒꯥꯔꯤ ꯄꯝꯆꯔ ꯑꯣꯏꯕꯩ ꯃꯊꯥ ꯁꯥ ꯂꯩꯔꯦ ꯇꯌꯥꯔꯗꯨ ꯁꯤꯟꯗꯣꯏꯔ ꯀꯩꯗꯧꯗꯣꯏꯕ ꯂꯝꯕꯤꯅꯦꯅ ꯁꯤꯡꯒ꯭ꯔꯥ ꯃꯥꯟꯕ ꯅꯨꯡ ꯉꯥꯛꯇ ꯇꯌꯥꯔꯒ ꯈꯥꯡꯕꯖꯥꯠ ꯅꯠꯇꯦ ꯄꯦꯟꯕꯖꯥꯠꯅꯤ ꯃꯣꯏ ꯇꯜꯂꯦ ꯅꯪ ꯆꯥꯛ ꯊꯣꯡꯒꯦ ꯍꯥꯏꯔ ꯊꯣꯡꯉꯦ ꯍꯥꯏꯔ ꯍꯣꯏ ꯈꯨꯝꯃꯨꯅꯦ ꯆꯥꯛ ꯊꯣꯡꯒꯦ ꯍꯥꯏꯔ ꯊꯣꯡꯉꯦ ꯍꯥꯏꯔ ꯈꯨꯝꯃꯣ ꯊꯣꯡꯕ ꯉꯝꯃꯣꯏꯌꯦ वाह क्या सीन है ꯀꯩꯅꯣ ꯈꯪꯗꯦꯕ ꯅꯪ ꯊꯕꯛ ꯁꯨꯒꯗꯕ ꯁꯨꯔꯨꯆꯣ वाह क्या सीन है ꯑꯣ ꯁꯨꯔ ꯆꯥꯕ ꯌꯥꯎꯗꯕꯤ ꯁꯨꯅ ꯁꯨꯝ ꯂꯩꯗꯣꯏꯕ ꯁꯤ ꯃꯅꯨꯡꯗ ꯑꯦꯄꯜ ꯀꯩꯀꯥ ꯆꯥꯎꯕꯗꯨ ꯆꯥꯎ ꯆꯥꯅꯕ ꯁꯨꯔꯤꯔ ꯁꯨꯅꯕ ꯆꯥꯔꯤꯔ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ ꯄꯨꯟꯁꯤꯅꯦ ꯍꯥꯏꯅ ꯇꯧꯔꯤꯁꯦ ꯀꯩꯗꯧꯒ ꯂꯪꯈꯠꯂꯛꯑꯦ ꯍꯥꯏꯁꯤꯅꯤꯀꯣ ꯍꯣꯏ ꯆꯥꯛ ꯊꯣꯡꯉꯨꯆꯣ ꯆꯠꯂꯣ ꯑꯩꯅꯦ ꯃꯌꯥꯝ ꯃꯥ ꯊꯣꯛꯈ꯭ꯔꯦꯕꯀꯣ ꯑꯩꯈꯣꯏ ꯗꯥꯗꯤ ꯊꯣꯛꯈ꯭ꯔꯦꯕ ꯃꯥ ꯁꯥꯎꯔ ꯊꯣꯛꯈ꯭ꯔꯦꯕꯀꯣ ꯃꯥ ꯉꯥꯏꯍꯥꯛ ꯂꯩ ꯁꯣꯏꯗꯅ ꯆꯪꯉꯛꯇꯣꯏꯅꯦꯕ ꯑꯗꯣ ꯑꯩ ꯑꯗꯨꯝ ꯀꯩꯅꯣꯁꯦ ꯃꯣꯕꯥꯏꯜꯁꯦ ꯑꯗꯨꯝ ꯊꯥꯔ ꯊꯝꯒꯦꯕꯀꯣ ꯑꯗꯨꯒ ꯃꯥ ꯆꯪꯉꯛꯀꯅꯤ ꯑꯃꯨꯛ ꯈꯪꯉꯕ ꯃꯥ ꯊꯦꯝꯕ ꯆꯪꯉꯛꯈꯤꯅꯦꯕ ꯑꯗꯣ ꯍꯟꯗꯛ ꯆꯪꯉꯛꯄꯗꯗꯤ ꯑꯩ ꯃꯉꯣꯟꯗ ꯑꯗꯨꯝ ꯄ꯭ꯔꯦꯡꯅꯦ ꯍꯥꯏꯔꯒ ꯈꯔꯗꯤ ꯁꯥꯎꯔꯦꯕ ꯃꯥꯀꯣ ꯑꯗꯣ ꯑꯇꯩꯁꯨ ꯍꯦꯟꯅ ꯁꯥꯎꯍꯟꯒꯦ ꯇꯧꯕꯅꯦꯕ ꯃꯥ ꯏꯁꯥꯎ ꯁꯥꯎꯗꯦꯕ ꯌꯥꯝ ꯁꯥꯎꯒꯟꯗꯦꯕ ꯌꯥꯝ ꯁꯥꯎꯒꯟꯕ ꯍꯥꯏꯗꯤ ꯑꯗꯨꯒꯨꯝꯕ ꯃꯤꯗꯨꯗꯤ ꯅꯠꯇꯦꯕ ꯃꯥꯁꯦ ꯑꯗꯣ ꯑꯩ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯒ ꯊꯝꯒꯦꯕꯀꯣ ꯉꯥꯏꯍꯥꯛ ꯉꯥꯏꯁꯦꯕ ꯃꯥ ꯆꯪꯉꯛꯄ ꯌꯦꯡꯁꯦꯕ ꯆꯪꯉꯛꯄ꯭ꯔꯥ ꯆꯪꯉꯛꯇꯕ꯭ꯔꯥ ꯆꯪꯉꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦꯕꯀꯣ ꯆꯥꯛ ꯊꯣꯡꯕ꯭ꯔꯥ ꯊꯣꯡꯗꯕ꯭ꯔꯥ ꯃꯥ ꯁꯣꯏꯗꯅ ꯌꯦꯡꯕ ꯆꯪꯉꯛꯀꯅꯦꯕ ꯑꯗꯣ ꯑꯩ ꯁꯤꯒ ꯁꯨꯝ ꯂꯩꯒꯦ ꯍꯤꯞꯄꯒ ꯂꯩꯔꯒꯦ ꯍꯟꯗꯛꯇꯤ ꯃꯌꯥꯝ ꯀꯩꯗꯧꯕ ꯌꯦꯡꯁꯦ A few moments later
ꯆꯥꯛ ꯊꯣꯡꯉꯨꯔꯣꯏꯒ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ ꯅꯣꯏ ꯆꯥꯛ ꯊꯣꯡꯉꯨꯔꯣꯏꯗ꯭ꯔꯥ ꯉꯁꯤ ꯈꯣꯏꯗꯧ ꯂꯪꯈꯠꯂꯛꯇꯅ ꯉꯁꯤꯅꯦ ꯃꯗꯩꯗꯤꯅꯦ ꯎꯔꯨ ꯂꯥꯝ ꯌꯥꯝ ꯄꯥꯝꯕ꯭ꯔꯣ ꯅꯍꯥꯟꯉꯩ ꯇꯧꯗꯕ ꯀꯩꯅꯣꯅꯤ ꯅꯪ ꯍꯟꯗꯛ ꯉꯔꯥꯡ ꯅꯍꯥꯟꯗꯩꯅ ꯇꯧꯈꯠꯂꯛꯏꯁꯦ ꯁꯨꯛ ꯀꯨꯏꯅ ꯂꯩꯃꯤꯟꯅꯕꯁꯦ ꯅꯪ ꯑꯗꯨꯃꯥꯏꯅ ꯄꯥꯛꯇꯤ ꯇꯧꯗꯕꯅꯤꯕꯣ ꯅꯪ ꯂꯨꯍꯣꯡꯕꯅ ꯃꯥꯔꯁꯇ ꯍꯣꯡꯗꯣꯏꯁꯨ ꯍꯧꯖꯤꯛꯇꯗꯤ ꯑꯁ ꯇꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏ ꯑꯩ ꯇꯥꯅꯤꯡꯗ꯭ꯔꯦ ꯆꯠꯂꯣ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯩ ꯀꯔꯤꯝ ꯇꯥꯅꯤꯡꯗ꯭ꯔꯦ ꯆꯣ ꯀꯔꯤꯝ ꯇꯥꯅꯤꯡꯗꯦ ꯉꯥꯡ ꯇꯥꯅꯤꯡꯗꯦ ꯀꯔꯤꯝ ꯇꯥꯅꯤꯡꯗꯦ ꯆꯣ ꯀꯅꯥꯕꯤ ꯂꯥꯎ ꯂꯥꯎ ꯆꯥꯛ ꯊꯣꯡꯉꯣ ꯂꯥꯎ ꯂꯩꯕꯤꯒꯦ ꯂꯥꯎ ꯍꯧꯒꯠꯂꯣ ꯂꯩꯕꯤꯒꯦ ꯂꯥꯎꯁꯦ ꯂꯥꯎ ꯀꯔꯤ ꯂꯩꯗꯣꯏꯕ ꯔꯥꯅꯤ ꯂꯩꯗꯣꯏꯔꯥ ꯔꯥꯖꯥ ꯂꯩꯗꯣꯏꯔꯥ hugule la lấy cái này cho hugule la chứ la thế la lấy chứ la lấy pi ai gì đấy bố lo trong một cái lo nó một cái lo các thằng lo lau apa ada hanya mucing itu ke jaga di sana napam tu solo cing deh wedi tao này à bà cô trẻ vấn này là con bầu do thì làm mê đi mày chắc không đâu ấy thằng tôi là sao đâu kìa thằng nó bắt đầu cô 굳이 저 장로 ਰੱ거든요 굳이 전화구지 장로 ਰੱ거든요 자꾸 들어가면 몽이 잘 해도 그죠 hatte dai noi 굳이 ಎಂತ ಚಾಲು 이게 오늘 뿡어만 가면 덤래 밥밥 또 아야 지금 hatte dai 하려고 Stelle itu 힘쓰는 래 mà ấy 파기 thấy này anh nè nó mấy cá là cái nó có cái này nó nuôi gì nữa cái sao nó cun này lại mà ấy sao đi cái này thằng tung này cái này sao đi mày nè số vậy rồi tôi mấy đâu rồi cả sâu làm làng ấy chứ cái gì nó là bên ngon đại sâu trong làng ấy chứ cái gì nó bạn chắc là cái gì đấy nó đậm sâu sắc tí đi sâu làng ấy hình ở đây nó gì sâu làng của gia hình ở đây Salah. Itu napam siapa? Kan nungan lagi gaya nuna. Rani itu mai lagi gaya ro. वाह क्या सीन है वाह क्या सीन है Ôi, khôi quân lấy ra mọi nên nông nó lùn đầu đi mày nè. Xem bà, guarantee đâu nó hay cái. Lúc nó tàu nó thắc cái này nói đâu. Siêu đấy nông nó cút tháp ra. 그래, 이 착하게 해야 되나? 이 착하게 가자라니. 해야 되나? 감자라게. Khainara tao nari nando nungai bra, jeng mu nungai bra. Mobile le me mu butu nungai bra. Kota ka kana to nungai bra. 꼴 감도 까비로이. 너는 짜는 지가 너는 이제 하러 이 착하니. Nang ngam gadra. 영원히. Nasa ka nang ngam gadro. 영원히. 그 영원 뭐든. Karan ga turan ga. Oi, mathi waren tao nu. Chak thong tu chalai kuji jam loi dro bani. Kapsan lau san na ga ja ro. Kuji jam ne.
A few moments later. Đâu không làm thật gì đây ngà si cả đại đấy cái bo khởi đâu có làm thật liai xin bo ai bo ai chắc khá cái phi đâu nó cả đại nó ai phi xin nó cả đại nó Xin là tìm cái là lâu này đây nó ai đừng chắc cái hai bạn à chính là ai đừng chắc cái đi gari mình rồi ai đừng chắc cái đi là mà đối xin nó cũng tôi giúp tôi xin ai đừng chắc cái đi lo ai đừng chắc cái hai bạn cho nên năng cho nên mà lo cho nên chắc cái này hai bạn năng cho cái nên cho rồi jauh rồi kira nên cho rồi ai đừng chắc cái này hai bạn năng em có sang nó mà đối xin nó cái lo năng là xin bagi mà thâu ta ta bro cái nó mà tám rồi na năng là xin bagi mà thâu xin ta nó được lo ô nằm mỏi naku rồi lo này cái gì prank to ini oh prank to ini apa ये ब्रेन या 90 डिग्री जो वाला ब्रेन नहीं camera cái này cái thiếu 90 डिग्री जो ब्रेन से हाइकर लगा ब्रेन तो नहीं मिले नंग ब्रेन तो ओए बनी नंग तो ये ब्रेन तो संदर्भ का फिर लेहन में वार्निंग नहीं मिले cái camera cái này cái gì thiếu nè काय लगे कैमरा cái này thôi काय कैमरा thiếu ba बा या महिलो लमी ने nong kita saja berai tu itu heh थाजे ना नहीं पहले रे मैं थाजे रे ना ai prank to ini ai prank success rồi đấy mày लवाई का 90 डिग्री ने कैमरा बो na ko na cái nó ai so jeng ko ai cái nó lấy bi rồi ra phi lấy bi rồi ra मैं हम प्रेग हो रहा मैंने ले रहा रोय tu jade mày am nói là mu ai cái rani lấy bi này là मोबाइल ना सोगन मोबाइल पाई ना वैसे मां पाई भी दिखिन काय देना लई ai mày am mà sao ai cái rani lấy bi này hai मागी अपांबा रानीरा राजारा मनायरा मसेला लैरनी आइना मचे लुहोंबा नंगनबा अदुसु मचे नते सॉरी मचे की मचानपी लुहोंबा नंगनबा लैबिरनी अदुसु खजिगरा अहोंग अचाव का हाइदे अलिसिंग क्यानो खंग अखोई ददी याम तांजगरे हुजिकान केनो अदो फरेने आई जिगी प्रेंग तो नंग हाइदे उमके थाजाब्रा बा हाइदे इना साउ सनबदो नंग हाइदे आई कपिदों की पीबि ताए बको हुजिक इना कखिबदो मयाम खंगाबा आई पी ताए बखंगाबा खंदो अदुम नुंगसिरे बको वाखन हाइदे इना ओइमकी साजलगा इनाने वाखंदो तौये बको अदो मितगे पीगे ताए बखंगा मा उमके थाजये बखंगाबा अदो mày cái hay ni khôi đá trong cái đá rồi humang cái video cái cái ngoma sai cái humang cái tôi đúc cái lời cái prank sẽ successful rồi đấy đó mày am na cái gum cái prank sẽ nung alba tara cái đi mày am cái channel sẽ like share subscribe tàu bio asi hay giờ cái mày am bye bye थेंगू जारी थेंगू